Manipur News.channel mayam taram uksari loina nangasi maru pau pijari anbada Myanmar ka tainaba Kamjong district ta laiba kuki khul ani gi yum taramanga romasakang daba sinamai tharamle Myanmar ka tainaba border district ama oiba Kamjong district ta masing yamlaba Myanmar refugees sing sedang pamlokdana hujik kudongsa daba kaya mayok na ringi cherak asida district asigi kuki taba khul ani heyang amasung kangpal kuki khul sing da masakang daba kulai paiba sing sanglakdana khul ani asigi punna yum taramanga rom mai thaduna man tan kre hairi Kamjong district ta official oina phangba pawgi matungina thodok adu ngasi ayuk masakang daba kulai matik chana paiba miyoi kulom kul ani asida sanglaktuna khunja sing da khul gi chip sing lebra haina hangkiba loina khunja sing na khul gi chip khul sing asida leite hairubuda kulai paiba sing gi marta gi blank fair kamarum togdana khul sing adu da leiba khunja sing mayum sing thadok tuna satkina warning toki tungda khunja sing adu makoi gi mayum sing thadok ro matung kulai paiba sing aduna heyang da leiba yum taret amadi kangpal da leiba yum nipan punna yum taramanga maina tumna thakibo loina amang ta kya thon kre hairi thodok asi tokar matung mari leinaba district ki administration amadi ahenba security force sing phom aduda sangsinduna station thorang lokot kibo loina amang ta tholiba sing adu yengsin ki hairi adu thodok aduda mi aso open nangkibagi pawdi leite hairi makha ta update amada maiteina leiri makai Kukising separate administration gi manglan kaidonung da mafauna roina dolwang amogo gi president Pheroism nandolwang na haikre maiteina leiri makai chin Kukising gi separate administration gi manglan kaidonung da mafauna bangamloi kunja solising chanipan mawdama toida sona kiba Manipur ningtamlan ningsing namik mai lena amuko amasung thamai United Club na sinduna chairok singda leiba atobo singi khunda pangthok kiba hekal lekat tambagi thoromda mafam se mahana pungtok kibani man makata na hai Manipur ase mache ta na thugaina naba thengkhang kayamrom da honar liba sapu sing ase koina puna thona phana thengnamina bagi tangai phodaba lei ngasi chu chin Kukising na Manipur ase mache ta na thugaina ba honar li thong ase koina tarai lafom thokte Manipur thugaina ba sathar riba lan asida India gi aron khut yaure habasi mipum khudimuna khanaraba wafamni adu ekhoi gi ipa ipusina ngak sentana thamlamba lamdam ase mitop amatana lokiba yaroi chin Kukising na sagatliba separate administration gi manglan ase kaidonungda mangphawna roidaba manglan ni haiki ngasi pangtok gi hekal lekat tambagi thoram adu mai lena mahana makata na hai kumja so ising chanipan mawdama thoigi lanfamda British lami singi makutta maithiragani khangna lanthengna kiba thona faraba ipa ipusing adugi thona adu ngasi chu ekhoi I tongda chit yauri Mete koidi nabagi mafamda changjabagi lichat yaudi lanfamda mai pakpa natraga aroiba mikup phawba lathengnaramlaga thawai katpa haibasidi mete koigi chanabini lanfam aduda mete lami sing maithirabasu ipa ipusingna ulamba thona aduna asigi mirol amadi tungda horokadaba mirol da asowa thona ama piri Khongjonggi lanfam aduda mete ipa ipusing aduna British ta changjaramlabdi thawai hingurabasu tungda horokpa mirol singna makhoibu athawbuni haina kaidonungda sonaramloi Jahi lesing ani henwagi pawari leijaba ekoi gi phurup asi ipa ipusing aduna ulamba thona amasung ekoi ngasi ikai phirup khumjibani maram achina ipa ipusing na ulamba thona phabagi liklam adu ngasi mirona tungi mirol gi damak ngaklaga thamlambagi tangai phadab lei haina sumhana makata na phungtokhi makata update Pahargam terror attack ta senabani haiba miyoi ahongi sketch release torle Pahargam terror attack ta senabani haiba miyoi ahongi sketch security agency singna release torle security agency singna phungtorapgi matungina attack adu Pakistan da based toba terror outfit laskar itoibena chathagibani hairi senaba kudingmak phagatnaba kanba mongda thiba humbi tabuk chathari hairi amaramda attack adu laskar itoibena chathagibani haina terror outfit asina claim torli hiram asiga mailena Union Home Minister Amit Shah na Jammu amasung Kashmir gi Lieutenant Governor Manoj Sinha amadi Chief Minister Omar Abdullah ga review meeting pangthokre Saudi Arabia da satkiba Prime Minister Narendra Modi su mahaki khongjat tension duna India da yorakre mamangda Prime Minister Narendra Modi na terror attack adu akan moongda condemn tokhiba laikhrabani Prime Minister Modi na hai thodok asigi achumba wayal soidana phangani mara leiba sing kaidonungda lemna tharoi tamthiraba agenda ase India na kaidonungda maipa aloi India na terrorism gi mayokta lepagi khongpom asi thodok asina amuk hena sesalale haiki makata update amada Manipur yauna India manungda leiba internet conflict singna Pahalgam terror attack thonkibani khawaja asib Manipur yauna India manungda leiba internal conflict sing aduna Pahalgam terror attack thonkibani attack aduga Pakistan hiram amata mai leinate haina Pakistan Union Defense Minister Khawaja Asif na phungtokre AP 7 AM news ki report amada Khawaja
asipna hai makal kutimaki terrorism gi mayokta Pakistan matam chupoda lepli thodo adu India gi internal conflict na thonbani government of India gi mayokta Nagaland gi Kashmir phawagi opposition kaya lakli Manipur da su hokiba sei ani rom asidagi tangdu leta da phiom amada leiribani mafam sing asigi domestic conditions singna maram oiraga Pahargam gi thodo adu thokibani government of India na miyambu namsanduna thambire haidana Nagaland Manipur Kashmir amadi Chhattisgarh gi miyamna government of India gi mayokta kholaw kya lauribani maram aduna Pahalgam gi eteki thawngsing asina thonba soidana oigani asiguma thodo ama hek tholakpa Pakistan da hek tamak tainaba asi laibak thibani haina sumhan makata na phongtoki amaromda terroristing na Kashmir gi Pahalgam da terror attack chathabada tourist kuntaruk mihathina hatokibi thong da Manipur gi governor Ajay Kumar Balana akanba mongda kadem torokli social media thagalakpa post amada governor Ajay Kumar Balana hai Jammu amasung Kashmir gi Pahalgam da chathagiba terror attack adu akan mongda condemn tawi laibak thiba thodo adu da lekidraba singidamak awawa phongtokli amadi aso open nanguraba sing adu athubada phagalaktuna mahusagi puchida hanjanba ngamba oirasunu haina thonijari hairi makhata ba ateta athingba thamkre Kamjong district ki magistrate Ranamai Ram Peter na ngasi district asigi Kukising na namna khundaba gamfal amasung hiang area da aypung mapan taba tamda yung khara masakhangdaba singna mai tharambagi thodok ama thokraba matungda mafam sing asida ngasidagi BNSS ki section 132 gi section amagi makhada miyoi amata yumdagi thoktanaba thingba tambi order thokre order asi hari mafam sing asita tangdu leitaba lakti phawa thamgani haina phongtolakli order asina makhata haribadi Gampal amasung hiyangi ADC Samphung Huyong Yuri komna mafam ase yengsanana khangalakli makata update India di super power ne haina lauri tawadabu kangpopi lamba ngamdaba khwaidagi sonba ama oire Justice Committee ki Chairman Joy Chandra Konthokjamna haikre India government makho pungna ngasi ju lauri malengi miyam mawangda India di super power ni haina tawadabu kangpopi bu lamba ngamdaba khwaidagi sonba ama oire malengi mawangda ikainingai oibegi matakta lana maram oiraga national highway number amadi state highway sing chathusen tawba yahalagini hairaga su ngasi pawba ningtamna charanba ngamde wapam asi Justice Committee on Iglo Manipur War Solsingam Sanipan Maudamathoi Martyrs and Freedoms Fighter of Kangleipak Major Wangkhai Mairaba Memorial Trust People's Museum Kaksing amasung Leisang Them Amu Memorial Trust na Kaksing Manau Sing Lanphamda Thawai Katkraba Freedom Fighter Sing Chakang Kidraba Kaksing Manau Singgi Lanphamgi Aglo Manipur War 1991 gi Lekidraba Singgi Phumda lekan tamgi thoram bangthokiba aduda mahana phongtokibani mahana makata na hai British na Kangleipa Manipur gi lengak londa kutingjalakpa yaningda phongtoktuna matam adugi konung oinamba Kanglada British officer manga kaklag hatki loinana mayang khangda ani su hatki maduna maram oiraga British na Aglo Manipur War Solsing Janipan Maudamathoi gi March 19 da lauktoki tha ama rongkan na sonara matungda Solsing Janipan Maudamathoi gi April tarik 19 Manipur gi ningtaba mangki ngasi pangtholiba khanongpo Mairang asabu lanpham oiriba Kaksing Manau singda British ki tamu kalamdagi changlakpa masing yamlaba British ki lami singna Kangleipak Manipur gi lami singga kanba lan chonaki Lanpham adu imaleba kidamukta Major Wangkhai Mairaba amadi Leisang Them amu loinana sakang hogdaba lanmi kya mathwaina ponta oiki makhoi mfamda awang thakta ikai kuno utpa amadi hekal lekat tambagi thoram asi pangtholibani haiki hujik phawgi oinadi maroi paw pija matang asilojare makhata ba update kidamak mayam ponangai minasi loinana channel asibu nungsibiduna like amadi subscribe tawbiramu